ꯑꯁ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯂꯣꯏ ꯆꯠꯅꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯏꯊꯟꯅ ꯉꯥꯏꯍꯧꯔꯦ ꯇꯧꯔꯤꯁꯦ ꯃꯌꯥꯡ ꯃꯆꯥ ꯂꯩꯔꯤꯁꯤꯡꯁꯤꯗꯤ ꯍꯥꯏꯅ ꯇꯥꯟꯅꯕ ꯀꯌా ꯅꯨꯡꯉꯥꯏꯇꯦꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯗꯣ ꯀꯩꯗꯧꯕ ꯆꯠꯈ꯭ꯔꯤꯅꯣ ꯈꯪꯗꯦꯍꯦ ꯁꯦꯡ ꯈꯔ ꯀꯨꯏꯅ ꯑꯗꯨꯝ ꯂꯩ ꯌꯥꯕꯅꯤ ꯁꯤꯗ ꯆꯥꯛꯀꯧꯕ ꯅꯪꯅꯕꯅꯦꯅ ꯍꯦꯛꯇ ꯆꯦꯟꯅꯈꯤ ꯆꯥꯛꯀꯧꯕ ꯀꯩꯗꯧꯔꯨꯒꯦ ꯍꯥꯏꯅꯣ ꯍꯧꯖꯤꯛꯇ ꯁꯣꯝꯗ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯥ ꯈꯪꯒꯗꯧꯕꯁꯦ ꯀꯔꯤ ꯃꯤꯠꯌꯦꯡ ꯆꯥꯌꯦꯡ ꯇꯧꯔꯤꯁꯤꯅ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯍꯥꯏꯔꯦ ꯀꯔꯤꯅꯣ ꯁꯨꯝ ꯏꯟꯊꯔꯛꯏꯁꯤꯅ ꯃꯌꯥꯡ ꯃꯆꯥꯁꯤꯡꯁꯦ ꯃꯀꯣꯛ ꯆꯥꯛꯄ ꯑꯦ क्या है भाई ꯀꯩꯅꯣꯍꯦ ꯃꯩꯇꯩ ꯃꯆꯥꯅꯦ ꯍꯥ ꯃꯩꯇꯩ ꯃꯆꯥꯅꯦꯕ ꯑꯁ ꯑꯩꯁꯨ ꯂꯣꯟꯂꯤꯒꯦ ꯈꯪꯗꯗꯅ ꯃꯊꯥ ꯁꯥ ꯂꯩꯔꯝꯃꯤꯅꯦ ꯐꯔꯦ ꯅꯪ ꯁꯨꯃꯥꯏꯅ ꯊꯪꯅꯔꯝꯕ ꯅꯪꯒꯤ ꯔꯨꯝ ꯀꯔꯝꯕꯅꯣ ꯑꯩ ꯔꯨꯝꯂꯣ ꯁꯦ ꯑꯁꯤꯒꯤ ꯇꯣꯏꯂꯦꯠ ꯃꯅꯥꯛꯀꯤꯁꯦ ꯑꯁꯤꯗꯅꯦꯕ ꯑꯩ ꯂꯩꯁꯦ ꯑꯁ ꯅꯨꯡꯉꯥꯏꯕꯅꯦ ꯁꯤ ꯂꯩꯕ ꯈꯣꯠꯄ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣꯗꯣ ꯑꯩꯕꯨꯗꯤ ꯍꯞꯇꯥ ꯑꯅꯤꯃꯨꯛ ꯁꯨꯃꯥꯏꯅ ꯂꯩꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯑꯩ ꯄꯣꯠ ꯆꯩꯁꯦ ꯑꯃ ꯊꯥꯡꯖꯜꯂꯨꯒꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯔꯛꯑ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯀꯩ ꯌꯦꯡꯉꯝꯃꯤꯅꯣ ꯏꯇꯥꯎ ꯁꯨꯝ ꯀꯩꯀꯩꯅꯣ ꯁꯨꯝ ꯌꯦꯡꯉꯝꯕꯅꯦ ꯐꯝꯃꯣ ꯏꯇꯥꯎ ꯑꯁ ꯀꯩꯅꯣ ꯁꯤꯗ ꯂꯩꯕꯁꯤꯕꯨ ꯅꯪꯕꯨ ꯍꯩꯅꯗꯧꯔꯤꯕꯣ ꯑꯁ ꯁꯤꯅ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦꯅ ꯑꯩ ꯁꯤꯗ ꯍꯣꯡꯗꯣꯛꯑꯦ ꯑꯁꯣꯝ ꯂꯩꯔꯝꯃꯦ ꯑꯩꯗꯤ ꯑꯁꯣꯝꯗꯤ ꯈꯔ ꯋꯥꯡꯕꯗꯨꯗ ꯍꯣꯡꯅꯤꯡꯉꯝꯅꯤꯅꯦ ꯀꯩꯗꯧꯔꯒꯦ ꯁꯤ ꯀꯩꯗꯧꯔꯒꯦ ꯁꯤꯔꯣ ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦꯗ ꯌꯥꯝ ꯁꯥꯏꯅ ꯇꯧꯕꯅꯦ ꯑꯦꯁꯤꯒꯤꯗꯨꯗ ꯑꯣꯏꯅ ꯍꯣꯡꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯦꯁꯤ ꯌꯥꯎꯗꯦꯗꯅꯀꯣ ꯍꯣꯏ ꯑꯗꯣ ꯅꯪ ꯀꯩꯅꯣ ꯅꯊꯟꯗ ꯑꯩ ꯏꯊꯟꯗꯅꯦ ꯀꯅꯥꯝ ꯂꯥꯛꯑꯔꯣꯏ ꯑꯩ ꯁꯤꯗ ꯂꯥꯏꯔꯤꯛ ꯀꯩꯅꯣ ꯇꯝꯕꯒꯤ ꯂꯥꯛꯄꯅꯦꯕ ꯏꯊꯟꯗ ꯑꯗꯨꯝ ꯂꯩꯅꯤ ꯅꯪ ꯂꯣꯟꯂꯤꯒ ꯏꯈꯪ ꯈꯪꯗꯕꯗꯨꯗ ꯅꯊꯟ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯅꯤꯀꯣ ꯍꯣꯏ ꯑꯩ ꯂꯣꯟ ꯑꯁꯣꯝꯗ ꯂꯩꯕꯗꯣ ꯃꯌꯥꯝ ꯉꯥꯛꯇꯁꯨ ꯂꯩꯕ ꯃꯩꯇꯩ ꯑꯝꯇ ꯌꯥꯎꯗꯦꯕ ꯑꯗꯨ ꯃꯅꯝꯁꯨ ꯈꯔ ꯆꯦꯟꯕ ꯍꯥꯏꯇꯥꯔꯦ ꯃꯐꯝꯗꯣ ꯑꯗꯨꯒꯤ ꯁꯣꯝꯗꯅ ꯈꯔ ꯐꯔꯅꯤꯅ ꯃꯤꯅꯁꯨ ꯁꯤꯗ ꯃꯩꯇꯩ ꯂꯩꯌꯦꯅ ꯍꯥꯏꯅꯕ ꯑꯗꯨꯒꯤ ꯁꯣꯝꯗ ꯍꯣꯡꯗꯣꯔꯛꯄꯅꯤꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯁ ꯑꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ ꯅꯪ ꯌꯧꯔꯛꯇ ꯉꯥꯏꯕ ꯅꯪ ꯉꯥꯔꯤ ꯅꯨꯡꯒ ꯌꯥꯎꯔꯛꯄ꯭ꯔꯣ ꯌꯥꯎꯋꯦ ꯑꯁꯤꯗ ꯂꯣꯏ ꯄꯨꯊꯣꯛꯑ ꯊꯝꯃꯝꯅꯦꯗꯣ ꯑꯩꯁꯦ ꯉꯥꯔꯤꯁꯦ ꯂꯩꯒꯦ ꯇꯧꯕ ꯑꯁ ꯉꯥꯔꯤ ꯂꯩꯕ ꯆꯠꯄꯁꯦ ꯂꯥꯞꯄꯦꯕ ꯃꯅꯤꯄꯨꯔ ꯕꯁꯇꯤ ꯌꯧꯗ꯭ꯔꯗꯤ ꯉꯥꯔꯤꯁꯦ ꯐꯪꯗꯦꯕꯀꯣ ꯑꯗꯨꯗ ꯑꯩꯁꯦ ꯉꯥꯔꯤꯗꯣ ꯆꯠꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯔꯣꯛ ꯃꯦꯠꯂ ꯈꯣꯠꯂꯒꯀꯣ ꯉꯥꯔꯤ ꯁ꯭ꯋꯥꯏꯗꯁꯨ ꯑꯗꯨꯝ ꯐꯪꯉꯦꯅ ꯇꯥꯏꯗ ꯑꯩꯅ ꯇꯥꯕꯗꯤ ꯐꯪꯉꯝꯕ ꯌꯥꯏ ꯑꯗꯣ ꯑꯩ ꯆꯞ ꯆꯥꯕ ꯃꯐꯝꯗꯣ ꯈꯪꯗꯦ ꯅꯪ ꯀꯥꯏꯋꯥꯏꯗꯅꯣ ꯉꯥꯔꯤ ꯂꯩꯌꯦꯕꯣ ꯇꯨ ꯑꯗ ꯑꯩꯅ ꯆꯦꯡ ꯆꯥꯛ ꯀꯩꯀꯥ ꯂꯣꯏ ꯄꯨꯊꯣꯛꯑ ꯊꯝꯃꯤꯗꯣꯏꯅ ꯑꯣ ꯑꯁ ꯅꯪ ꯑꯁꯣꯝꯗ ꯊꯣꯡꯉꯝꯕꯩꯔ ꯅꯪ ꯆꯦꯡ ꯆꯥꯛꯀ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯅꯪꯒꯤꯁꯦ ꯀꯨꯏꯅ ꯆꯥꯅꯔꯅꯤ ꯅꯪꯒꯤꯁꯤꯗꯤ ꯃꯥ ꯇꯤꯜꯍꯧ ꯆꯅꯝꯒꯁꯦ ꯇꯤꯜꯍꯧꯒꯁꯦ ꯑꯝꯇ ꯄꯥꯏꯗ꯭ꯔꯒꯦꯀꯣ ꯑꯗꯨꯗꯤ ꯀꯩꯅꯣ ꯃꯥ ꯅꯪ ꯉꯥꯔꯤꯁꯦ ꯀꯩꯅꯣꯅꯦ ꯌꯥꯝꯃꯤꯅꯦ ꯑꯩ ꯁꯤ ꯄꯨꯔꯛꯑꯦ ꯑꯗꯨꯗꯤ ꯅꯪ ꯑꯅꯤ ꯁꯨꯕꯅꯤꯅꯀꯣ ꯄꯨꯔꯒꯦꯀꯣ ꯍꯥ ꯀꯩꯅꯣꯅꯦ ꯑꯃꯅꯤꯇꯪ ꯂꯧꯒꯦ ꯍꯥꯏꯔꯝꯃꯦ ꯑꯗꯨꯒ ꯉꯥꯔꯤ ꯄꯋꯥ ꯑꯃꯕꯨ ꯄꯨꯂꯞ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯀꯔꯤ ꯃꯤꯅꯨ ꯁꯤꯕꯣ ꯕꯦꯔꯥꯅꯤ ꯑꯣ ꯆꯠꯂꯦ ꯇꯣ ꯅꯨꯡꯉꯥꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯁꯤꯗꯅꯦꯃꯦ ꯑꯩꯅ ꯁꯤꯗ ꯃꯩꯇꯩ ꯃꯆꯥ ꯂꯥꯛꯄ ꯅꯨꯡꯉꯥꯏꯔꯤꯁꯦ ꯁꯦ ꯂꯧꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯅꯨꯡꯉꯥꯏꯕꯁꯦ ꯁꯤ ꯌꯧꯅꯤ ꯊꯥ ꯑꯃ ꯆꯥꯔꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯈꯔ ꯈꯔ ꯁꯨꯝ ꯈꯦꯠꯄ ꯏꯇꯥꯎ ꯅꯪ ꯏꯁꯤꯡ ꯑꯁ ꯅꯪ ꯏꯁꯤꯡ ꯖꯥꯔꯁꯨ ꯂꯩꯔꯦ ꯁꯤ ꯀꯩꯅꯣ ꯏꯁꯤꯡꯒꯤꯗ ꯂꯧꯒꯦꯀꯣ ꯏꯟꯖꯥꯡ ꯃꯍꯤ ꯂꯩꯔꯝꯗꯥꯏ ꯏꯟꯖꯥꯡ ꯀꯥꯗꯧꯔꯦꯕ ꯍꯥ ꯁꯤ ꯑꯝꯇ ꯄꯨꯔꯒꯦ ꯀꯔꯤꯅꯣꯅꯦ ꯀꯔꯝꯕ ꯃꯤꯅꯣ ꯁꯤꯕꯣ ꯊꯣꯡ ꯂꯣꯟꯖꯜꯂꯨꯝ ꯐꯔꯅꯤꯗ ꯃꯁꯤ ꯀꯩꯅꯣꯝ ꯇꯧꯔꯕꯅꯤꯗ ꯖꯥꯇꯥ ꯑꯃ ꯇꯧꯔꯤꯅꯤ ꯍꯦꯛ ꯊꯦꯡꯅꯕꯒ ꯄꯣꯠꯇꯣ ꯁꯨꯃꯥꯏꯅ ꯀꯅꯥ ꯂꯧꯅꯒꯦ ꯍꯥꯏꯕꯅꯤ ꯑꯁ ꯇꯨꯝꯒꯦꯗ ꯋꯥꯏ ꯑꯁ ꯅꯦꯠꯁꯦ ꯑꯃꯨꯛ ꯂꯧꯊꯣꯛꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯍꯣꯁꯄꯣꯠ ꯈꯔ ꯁꯝꯃꯒ ꯑꯝꯇ ꯄꯥꯏꯗ꯭ꯔꯦ ꯊꯣꯡ ꯂꯣꯟ ꯃꯥꯜꯂꯦꯅꯦ ꯃꯅꯨꯡꯗꯗꯤ ꯂꯩ ꯃꯥꯜꯂꯤꯗ ꯇꯥꯎ ꯊꯣꯡ ꯊꯥꯔꯣ ꯏꯇꯥꯎ ꯀꯅꯥꯅꯣ ꯑꯁꯤꯒꯤ ꯖꯪꯕ ꯑꯃ ꯂꯩ ꯀꯩꯗꯧꯔꯒꯦ ꯇꯥꯎ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯀꯩꯅꯣ ꯇꯧꯗꯦꯗ ꯑꯩ ꯅꯉꯣꯟꯗ ꯋꯥꯏꯐꯥꯏ ꯈꯔ ꯁꯝꯃꯒ ꯌꯨꯝꯗ ꯄꯩꯁꯥꯒꯤꯗ ꯊꯥꯈꯤꯒꯦ ꯊꯥꯔꯛꯑꯣ ꯏꯇꯥꯎ ꯀꯩꯅꯣ ꯍꯣꯁꯄꯣꯠꯇꯣ ꯊꯥꯔꯛꯑꯣ ꯍꯣꯏ ꯊꯥꯔꯕꯅꯤ ꯃꯃꯤꯁꯤꯒꯤ ꯃꯄꯥ ꯑꯁꯤ CBI ꯑꯃꯗꯤ NGTꯗꯁꯨ ꯖꯁ ꯑꯣꯏꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯄꯥꯅ ꯖꯁ ꯑꯣꯏꯕ ꯈꯛ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯑꯁꯤꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯔꯠ ꯍꯥꯖꯔꯤ ꯑꯁꯨꯝꯅ 2013 ꯑꯗꯨꯋꯥꯏꯗ ꯄ꯭ꯔꯇꯤꯚꯥ ꯑꯃꯗꯤ
ꯃꯇꯨꯡꯗ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥꯔꯤ ꯐꯥꯎꯕ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕꯅꯤ ꯀꯩꯅꯣ ꯏꯇꯥꯎ ꯄꯩꯁꯥ ꯊꯥꯈ꯭ꯔꯕꯣ ꯍꯥ ꯄꯩꯁꯥ ꯑꯣ ꯑꯁ ꯀꯥꯎꯋꯦ ꯑꯣ ꯊꯥꯔꯒꯦ 이마 계속 오늘 이렇게 pesa 수들이 юм도 다 봐지 또 봐서 말아 갑슬 오네 건데 허허 스캔 또 개가 다니 실은 타가면 여러분 요래 샤지 비토면 이마 tao sẽ bắt cháu hôm nào mình sẽ cháu hôm sẽ bèo ê Chani đâu lên phụ ra kìa ê trong ai ở bên khơi cái cháu hôm từng người ôi tao em nói đây rồi con mấy lá này không lạc kìa phải cháu nó mua được ạ ôi ê không nhau ngân nào quất là mình à tao nhau ngân đấy à rồi nó tới ngay thằng bạn sẽ cái tao vẫn đang biết cái này bro cuối trong tập phản cái tàu này ya đấy asme ang mali sih nam tuh mà là vợ cái đồng tàu này biết này interview này ngarang pachani ro simate kamai thau de no ba adu ga ngasi no blade piyo ai di koi ga iho hau da bani na blade ti lai ti season na de bo ha đây cái rồi cái đâu cái xoay cái nam cái này không cho nên thế mấy ang mà là cái tàu adu nó tụi miền phải matam gini ko alo itam ta ngarang paisa kano pachani tu purakani haraga dum kaur ma le itaw jo ha pasal ni doa rồi ai do hujik chat tayar rồi barang ini lagi tau ai halaga tu pilih lagi ni go phade kari no ha bani da shibu kyang pile mina du jan sakhiru jab jala ai han chakhibra khang ko te ko thong ga jam lon jalam ge ai chakhnei da ba kari nong lâu rồi phải tán thế ta cái nó say rất kia rồi chả là cái này phụ được ôi mua cái đồng nữa phụ em tiêu nào phụ đi hơi say chỉ phụ chỉ làm gì áo tầng này sẽ ai hụt sẽ phải cần kiên thầm mình chúng mà phụ em mua cái nồi đấy quái toàn giờ phụ thì sao của sao tới giờ tới chậm cha đây ôi tao đi nên là các bạn số tu bị đã cái hơi thế đó hai 심이 지가 그냥 그냥 너희들 내미나 지고 응 시리 그냥 내미나 뭔가 뭐 이거 이거는 야망제라 까니 범죄 홍톡는 봐도 말해 시다 레디 아야 마니푸르 바스티도 안 차크라게 아주 원 레이로게 시카나로이도 수를 말해 말지 수드비 폭도 이러 빈히 수강데 락등이 시점도 로샬로래 그래 저한테 살하게 마든 미로 락등이다 lấy à nó một phần ở đây nung ai bu bà con đi gặp phần đó mà tôi mi thế này một phần gì ấy xin là cái này yên à tàu bên này vậy ôi rồi cài rồi cho em tôi cái phở em nào sao lại cái rồi nè cái đâu là cái nó một hộp ta ni mua lấy ni hay đây nhỉ sao lại cái ấy đó à xóm nuôi nó hoang cái tàu vậy ha hoang cái bắt xóm đó cái đâu hoang cái bu Manipur basti doon lay rồi kita. Say na di mga le, tawag ka dito. Pero nung nang thumi nga ulit, di mo mo nilaw ni na. Ay chatlan ni sa mata ka sa na to ine. Nang tiktik khiet ni. Thân đang ai na silay siya. Đi tao phải sao phải lay rồi ay ang chakra ke. Hai cô itaw cái chiên nung ngắm thầm đập bỏ. Lay không đập ba. Itaw ay chiên rồi đấy. Ay chala hết. Ang try ko, asay ko itaw. Akan na siyang rinong ground floor maya di ko tayo ito. Ay kasi sarayan ba tayo ito siya.